Moreh Police Station ki Sdpo Chingtham Anand Kuki Lalhouba singna sniper sizinaduna kaptuna hatkiba amadi atopa personnel ahumna asok apan nangankiba thogdok aduda senabani haiba susanariba kene ki Lalhouba ma Assam Rifle amadi NIA gi apunba combined team amana sathaba operation da Phagatkhre ngamkhre haidi Pau Cinemaka Taraduna High Salibatha ki tang mangada Technopol District ki Police Station ki manung sanalaiba Mandol Bank da sathakiba operation da Kuki Lalhouba si Phagatkhre ngamkibani haidi Assam Rifle amadi NIA na faraba Kuki Lalhouba si ki maming Kamkinthang Gangte kawi faraba Kuki Lalhouba si bu wangpang sathaba matamda Moreh gi Sdpo Chingtham Anand sniper sizinaduna hatkibani haiba khangba ngamkibaga loinana masagi maral su yazaki haidi faraba Kuki Lalhouba si dagi 9mm pistol ama magazine amaga loinana se sangkhara su Phagatkhre ngamkhre haidi